ngasi gi maru oiba pau miyoi lak kaya na Manipuri gi apun ba saktam kai ba yaroi hai ba kholau ga loina na miyam gi khongchat chatkre Sardar Vallabhbhai Patel gi mapok kumon ga mari laina na Run for Unity hai ba khongchat chatkre amadi Prime Minister Narendra Modi na malem gi khwaidagi wangba mitam Statue of Unity gi maikhum hangdokre Kurumzari adom na yengberi ba Times of Manipur News ni hauzik pau sandok na pizari miyoi lak kaya na Manipur gi apun ba saktam kai ba yaroi hai ba kholau ga loina na miyam gi khongchat chatkre United Committee Manipur UCM na mapung oiba thodang lauduna tidim ground dagi horakhiba miyam gi achauba khongchat adu khumman lampakta lamthungkhi khongchat loi singna Manipur gi apun ba saktam kai ba yaroi long live Manipur hai bana chingba kholau kaya lauki aduda lamdam asida khundariba jati kanglup kaya saruk yakhi BJP Manipur Pradesh na ngasi India gi ahan ba Deputy Prime Minister oikhiba Sardar Vallabhbhai Patel gi mapok kumon ga mari lainana sinba Run for Unity haiba khongsat ama Chief Minister N Brain na yumnam lakai dagi lamthakre Thauram aduga mari lainana Chief Minister na apunba Bharat amagi saktab sagat pada Sardar Vallabhbhai Patel na lauramba thaudang ngasi gi miyoina kaufade haina phongdokhi ngasi ayuk pung 8 tagi hauduna yumnam lakai lairembi dagi Manipur Chief Minister N Brain lamthaduna chenkhiba rally adu Yaskul Lambi Kaisamthong Kaisampat Junction Nitaipat Chuthek Sanjenthong Palace Gate faudun laglaga ivoyama sumang lila sanglen da loisinki ngasi gi chatkhiba rally aduga mari lainana Chief Minister N Brain na Bharat na colonial rule gi makhada lai khraba matungda laibak asibu thugainaba manung mapandagi hotnarak pakayabu thengnaduna apunba Bharat ama sengatpada Sardar Vallabhbhai Patel na achauba thodang lauki Mahapu ikai khumnaba uttuna ngasi Gujarat ki Narmada district ta Prithvi ki khwaidagi wangba statue ama oigadoriba Statue of Unity haina mingthonba Sardar Vallabhbhai Patel gi mitam ama ngasi maikum hanglagani haikhi ngasi se adumlaba Sri Vallabhbhai Patel gi Prithvi da khwaidagi wangba statue ama 193 meters Prithvi da leriba statue mayam dagi khwaidagi hena wangba dumba magi mitam mama adumba Bharat ki sangai raba Prithvi gi lusingba kya gi marakta masing kharap raba ama ani gi marakta yarok raba dumba Narendra Modi ji Bharat Prime Minister na magi murti kathok banamini asung mit asida koi Unity Day hai Unity Run कोई मणिपुर जो पार्टी जनता पार्टी कोई कर्मी कोई प्रेसिडेंट कोई रेलवे कर्मी पुनः मना कोई कार्यकर्ता पुनः मना से लगा कोई लंजन सेनमनी कोई ने उल्ली बसी भारत एकता भारत अकन भारत मलैदा श्री सरदार वल्लभभाई पटेल न तो विरम बपोट अदो न सखंबा रिकॉग्नाइज तो मा रेस्पेक्ट तो मा दिंगसिन न भारत के अपुन सप्तम एकता भारत हेन मापान ककरन न यूनिटी डेज यूनिटी India do sambal pani Thauram asiga mari lainana Rajya Sabha gi MP ke SS Bhavanandana
इंडिया असी मचेत मचेत थुगाइब यारोय हाइबा खोलावग लोइनना अपुनबा भारत अमा सेंगत्तब यादे हाइना महागना होनखिबा अदुबु निंगसिंगदुना ngasigi रन फॉर यूनिटी असी पांगथोकपनि हाइखि मांगना अखोई इंडिया से पुलप पुंजनना होनबदा अचौबा थौगांग अमा लौगि अदुने नखैन रन फॉर यूनिटी नखैन हाइ इंडिया से कमाय तरोका इंडिया से भारत नत्र पुनबा भारत अमा कोइनना बहुत लौगिबा थौगांग अदुगि निंगसिंग लोइना अखैन ngasigi नमिरसुबु run for unity and unity day celebrate ngasi chatkiba rally aduda tongan tongan ba district sing dagi lakhiba BJP gi workers sing lising ani henbana saruk yaki panthungbom oiriba iboyama sumang lila sangnen yor matungda miyam gi oiba mifam am pangthoktuna amat oina leminanaba wasak lawminakhi Prime Minister Narendra Modi na Sardar Vallabhbhai Patel ki mapok kumunga mari lainana ngasi Gujarat ki Narmada district ta saba prithvi ki khwaidagi wangba Statue of Unity ki maikhum hangdokre meter samaga marphuni thoi wangba Sardar Vallabhbhai Patel ki mitam asina malem ki khwaidagi wangba mitam oire mitam asina US ki Statue of Liberty ki awang badagi sharuk ani heli CRPF ta bom langsinbagi thaudokta civil society organization gi mioi yaurambasi laibak thibani naknaba mioi na yeknaba oirakbasi khudong thiningai ni haina Chief Minister N Birenna Rashtriya Sankalp Divas ki thauramda phongdokre Manipur sakana sinduna ngasi Secretariat South Block ta Rashtriya Sankalp Divas National Rededication Day palan thoram pangthokre thoram aduda saruk yakiba Chief Minister N Birenna phongdokibada मियांगी याइफनब थबक तौरिबा CSO की मियोय सिंगना बॉम लंगसिनबदा यावरमबसी यामना लाइवक थीबनी नंगनब मियोयना येंगनब ओइरकफसी यामना सेक्शनिंगाय ओय अयाक इसासु हाना यामना फ्री ओइना मिपुम खुदिमका उनरंबदु वाखलदा कैनोम खल्ले चिंगनबा अमसु फावले पुंगनिंग सेंगनद्रबदी तिनदबना हेना फै मिनिस्टर MLA अमदी पुलिस पर्सोनेल सिंगसु इचम चमना लैबा याररोय थौदोक अदुदा सेनाबसिंग कुमना येंगसिनखिगनी हाइना महांगना फोंदोकी civil society is in the Brazil, the Miami welfare in the labor. Kambuki marketing, the bomb langa. Yawan badan at the Mayum the game, no way that one of Hawaii. See a biggie turning point. Yam like which section the bearer. Honorable Minister Singh and the Singh and the police personnel Singh. In a labor of the bureaucrat officers in shoe. Hanaki, Quay, Tapom, some and sort of paper. Seeing so one of the organic police shoe, security sikara, difference dimension in a candle. So, one of the more I remind you the way. पालल असिगे मतंगदा चीफ मिनिस्टर एन वीरेना भारत की अपुनबगी सक्तम सागतपदा अमत ओइबगी लंबीदा पुसिननबा होनरंबा असिमक लैखिद्रबा इंदिरा गांधी की अचौबा फिदम अमनी इंगसो लिसिंगमगा समापन मरीफु मरीगी अक्टोबर तांग 38दा महाकी पर्सनल बॉडी गाना नोमैना कातुना हातकिबा नुमित अदुबो निंगसिंगदुना ngasisu एकोइना पालन तौरिबनी पालल असिना लुसिंगबी असिगी मतिक मयाइबु नहोंगना निंगसिंगले हाइना फोंदोकी Lepas itu saya pun kan masuk kali ini masih ikut musim ini. Masih menghingsa di pon ini kalau musim pon ini kalau sekarang doktor pun kan sudah ni orang pun kan. Yang musim di mana nanti sama ada. Involvement dulu ya kan. Public involvement yang mana namai dulu ya kan nama mereka. Kalau kita kita kan kita Indonesia. Lepas sih anak boleh sekarang hendak sesi hendak nasi Rashtriya Sankalp Divas ki पालन सिद्ध होना वासगलवसी याना बांगल कल्लबा हेना सफलबा भारतमा तुंगी मिलोगा सिनर मगमनबा एखो इसागी तबा लवसी हाइजमाइना सिपाकुम प्रति थमजली श्री श्री बाल मुकुंदा देव गवर्नमेंट म्यूजिक कॉलेज की आर्टिस्ट सिंगना सह्यौ इसै सक्तुना हौदोकिबा थौरम अदुदा कैबिनेट मिनिस्टर सिंह MLA अमदी सिविल अमसुंग पुलिस की मकोक थोंबा ऑफिशियल कयासु सरुक याखी थौरम अदुदा सरुक याखिबा डिप्यूटी चीफ मिनिस्टर वाई जॉय कुमारना फोंदोकिबदा भारतपु अपुनबगी सक्तम सागतपदा इंदिरा गांधी की अचौबा खुदोल अमा लै मानव खुनाई जाति खुदिमक अमता ओइबा इंगना सिंगना लैननबा होनरंबी लुसिंगबा अमनी हाइना फोंदोकी We must appreciate, we must
venue, the stand taken by Srimati Indira Gandhi. And let's also remember what it was like when Punjab was like, because just like what Manipur was maybe about 10-15 years, 15-20 years back, the police have forgotten their work, giving away the weapons and not being able to take care of the law and order and protection of the state and the citizens. Cameraman Devagolona Paudam Sriba, Nabukuma Kaupam, Times of Manipur. United Naga Council UNC na Naga political issue gi waroisin athuba matamda purakadabani haiba dabida Naga taba mafam singda kaukhiba pung 12 gi ban mapung phana chathari ngasi ayuk pung 6 tagi haukiba ban aduna Naga taba chingi district singda mahausa gi punchira chauna akaiba pikhre ban asina maram oiduna Sandel district amadi Senapati district ta chauna akaiba pikhi Sandel district ki tongan ba mafam singda lambi da uwa phaizinduna lambi thingbagi thabak chathaki passenger puba gari sing sen khide dukan sing thonglon ki ban asina maram oiduna pochai leiba mi laktabadagi yumthangnariba Myanmar gi Namphalong Kaithel khuntak lanchibaga chap manakre Ukhrol lamadi Senapati district ki mafam singdasu ban saugatpa singna lambi thingbagi thabak chathaki Guwahati amadi Dimapur dagi Imphal Changsilakadaba passenger amadi pochai puba gari chamarom mauge tapanduna leiri hairi hauzik phawbagidi ban manunga pamdaba thodok sing thokpagi paw leitri Lamdam asigi nahasing yokhatnabagi pandamda our future our responsibility haiba thimda numit humni chupna Imphal gi city convention center da Imphal Jambori pangthok lagani Surplus community Imphal hub na sinduna Chahidagi Chatharakiba, Imphal Jambori gi Anisuba edition, Our Future, Our Responsibility haiba thimga loyana, November gi Anidagi Hauduna, Mari Fauba, Numit Humni Chupna Imphal gi Konungumangda Laiba, City Convention Center da Pangthok Lagani. Ngara Manipur Press Club da Pangthokiba, Paumi Singa Unava Amada, Global Surplus Community Imphal Hufki member Elizabeth Okrabna, Pangthok Kaliriba Youth Conclave asi handaki oina subtheme ahumda design tawbani, Madudi Education, Environment amadi entrepreneurship ni masigi mathakta youth leadership development session galoinana pangthokadoriba youth conclave asida India gi amadi Thailand dagi saknairaba educationist environmentalist amadi entrepreneur kayagi keynote session amadi workshop na chingbasu yawgani haina mahakna makhata ki education environment and entrepreneurship ki lamsada koina moi expert khara ko zaraga moi experience moi learnings mayam da population da share ta bangeda upani ngasi phongki ba pause sinda kari kari maro iba paw yori bagi haibudu amuktang punna khangminase Sangai Express CM na Senapati amadi Tamenglong gi nupi Kaithel sing sanga kre project kaya su urebuyung tamkre thabak na government ki performance utkani Chief Minister Sil tawkhiba MU gi VC amadi registrar gi ka hangdokre CM na defamation suit thakre Pogafam MU gi inquiry sil tawduna thamlakhiba ka sing hangdokre file sing pikhatlaknaba khangankre ngasi gi rally aikhoi pumnamakini saruk yabiu harau kumai pangthok piganu High Power Committee gi mifam pangthoktuna department taret ta leiriba aranba sing khanakre saknairaba phagiroi huire manglem leikhidre Naharol gi thaudang Chief Minister na Senapati amasung Tamenglong district ta women market sangakre project kaya su jatra hunkre sarkar asina khwaidagi kiribadi miyamna thajaba mangkhiba adune Chief Minister Nagamapal da CRPF ki gari da bom langsinbada jenaba miyoi manga nongmai ge konana police na fagat pangamle Human Rights Commission nanga sisu Manipur Central Jail Imphal gi fibam yengsinkre Huyen Lan Pau October Mass Rally ngasi chatnaba thorang loikre BJP amasung MPP na October Mass Rally sogatpada natna saruk yagadauri Senapati amasung Tamenglong da sakhiba nupi Kaithel sangaduna miyamda khusinnakre singa khutka manana laingak asi thabak tawi Chief Minister Thangal Kaithel da hayengdagi gari changba yararoi Sana Laibak Imphal Jiribam Lambida Thokaningdaba Thodok-sing Thorakhandanaba Hotnabada Tengbang Biu Chief Minister Court na miyo yama mi hatpagi mara leire haiduna lauthokre MU gi sil torakpa document sing yengkre Ichel Express Senapati District Ima Kaithel amadi Rani Gaidi Liu Market miyamda sinakre
Hauzik Chaukat Tharangi Thabakta Ayat Apan Pibinaba Laitre, Lamdam Asi, Mangom the Sangsin Bangam Lagani, Chief Minister. Indian Constitution ge Article 371A Manipur implement Tauba Yaroi, MPP na Tengnagani, Jugindro. Iraibak, Miyam Amasung Sarkar Kusamna Chatminaraba, Matamdata, Chaukat Papurakangani, Syam Kumar. Manava Thaka Laiminarba Tata Nuksinava Purakani, Tamenglong Senapati da Chaukat Tharangi Thabak CM na Hogdokre. Ayengdagi Thagal Bazar Paringda, Gari Changal Laroi, Khamasu Yaroi. Aroi Bada Maro Eba Pau Amuk Hanna. Miyoi la kaya na Manipur gi apun ba saktam kai be yaroi haiba kholaw ga loinana miyam ge khongsat chakre. Sardar Vallabhbhai Patel gi mapok komon ga mari leinana Run for Unity haiba khongsat chakre. Amadi Prime Minister Narendra Modi na malem gi khwai dege wangba mitam Statue of Liberty gi maikhum hangdokre. Hauzik Manipuri Pau Matang Staloy Sinjare, Ahen Bapau Loinana, Nimidang Pung Mapal Damuk Pangbigani.